चेननब कौथोखिबनी हाइबा नुपी अमा इज्जत मांगहलगा हुंदोकलमले थासिगी तरामापनदा चेननब कौथोखिबनी हाइबी नुपी अमा इज्जत मांगहनबिबता नतना यामना तमथीना फूरगा युमनाम पाटलौगी पावर सब स्टेशन मनाक्ता हुंदोकलमले थौदोदुगी मतंगदा सेमखिबा जेएसीना फोंदोरकपगी मतुंगिनदी नुपी अदु सिरे खंदुना लंगथोकलमबनी हाइना फोंदोकले जेएसी असिना प्रेसता थोकपा सेरोलमना हाई थासिगी तरामापनदा उयुमपोक अवांग लेकाइदगी चांदम रविचंद्र एलेस इबोमचा अपोकपा सीआई सेलुंग सिंगाना मोबाइल की खुथांगदा सेलसी हाइदुना नुपी अदुबु कौथोखिबनी नुपी ओइबिगी इज्जत मांगहलबा मतुंगदा नोंमै नमदुना फुबा चैबा तौदुना सिरे हाइदुना युमनाम पाटलौ पावर स्टेशन मयादा हुंदोकलमखिबनी मथंगी नुमित की अयुक मनाक नकपदा लैबा मीसिंगना थेंगनरकपदगी कनबीदुना हाइरिबा नुपी असिगी मयुमदा पाउ पिरखी युमगी मीसिंगना चत्तुना नुपी अदु हॉस्पिटल दा पुखत्तुना लाइकनखिबनी थौदोसिदा चेन्नरिबा चांदम रविचंद्र मरालगी मतुंगिना नुमित तरेटनिगी मनुंगदा दंदी पीगदबनी रविचंद्र बु मतिक चाबा दंदी पीद्रगदी अकनबा खोंजन कया संगसिलगनी हाइनसु जेएसी असिना हाइरि नाकलमरोमदा पुलिसतगी फंगबा पाउना हाइ थौदोसिगा मरी लेनना ngarang Imphal East Women Police Station da nupi asigi mung manungna wakalakpadagi thaudo asida chenariba Chandam Ravichandra ngarang phare Ravichandra bu ngasi JMYC Imphal East ki court ta puthoklaba matung numit mangani gi police custody remand lawre haina su police ki paw asina hairi aduga topa paw mana National Highway number 37 fauna daba numit kunma thoini sukre China ga muknariba India na thong ama sabada sahi chama sanglabadi lan lakpada kari phibam oigadage Manipur की अनीसुब लाइफलाइन ओइरिबा नेशनल हाईवे नंबर 37 इम्फाल जिरिबाम लंबी असि नवंबर अमदा इरंग थोंग तटखिबदगी फाउनखिदबा ngasiga tharga numit kunma thoini sukre adubu thong asi athubu matamda lanba yanaba semjinbagi matangdadi gyan tadri State की authority amadi lambi asi semjinbagi daita loriba central government की mahut siliba NISIDCL की maikeidagi su karigumba wafam amata phongdu u haiba yadri Irang thong tatpadagi National Highway number 37 faunakidaba numit kunma thoini sukhrabasu thong asi war footing da semjinaba kari thorang lokhalibage haibagi matangda pause asina mafam asida chattuna yenglubada hojiksu hanagi matogum adumak lengdana leiba thengnaki hiram asigi matangda NISIDCL gi official singda hangbadasu thong asi sabada darkar oiba masak adu phangdri haiba natana atopa wafam amata phongdo u haiba yakhide Amaromda National Highway ama matam sangna tattuna laibadagi Manipur gi nongmagi sangdaba yadraba polam sing pusilakpa lepkhiba asigi matangda state government ki mari leinaba authority gi maikeidagi su hojik phawba official oina wafam amata phongdokpa leidri Paumi singna irang thong leiriba mafam asida thengnarakpada thong semjilnabagi damakta kanagumba wakar amata mafam asida leiramde thong asidagi khajiktang chatlaga khul amaga atopa turen wangmada leiba khul amaga wan sagai sarga isingda tauhanduna lanthok lansin tauba thengnaki loinana matam sangna lambi tatkhibadagi panduna leirakpa cheng puwa truck ama amasung bus ama khudong thiba kaya tungoinaramlaga turel asida thauduna lanthokpa thengnaki irang thong takhibagi matam sangna lambi asida panduna leirakpa truck driver amana yamna pendana phongdorkpa wafam amada National Highway da leiba thong ama tatkibadagi asuk sangna highway ama chathok chasin yadana leiriba asigi matangda central government amasung India government ki maikedagi karigumba wafam amata phongdoktana amasung thong asi athu matamda phauna hanaba thabak lokhattaba asi yamna nungaitaba phawi masina takpadi National Highway number 37 asi central government amasung state government na karisu haksinna lode takpani Mahakna hai asuk chauba National Highway ama phaunadana leiba asi India ki atopa state singda oiramlabadi central government na tumina yengduna leithokpa ngamgadra amaromda highway semjin basi central government gi mathongni haiduna state government na karigumba thawa amata lokhattana leiba asi karigino All Kasar Road haina khangnaba khopum lambi da central government gi akhanaba project amagi makhada private company amana thabak subada darkar leiba thongsing RCC onthoktuna sembal loisilakle Adubu Central Government haktheng nana yengsiliba National Highway number 37 gi irang makru amasung barak thong Indiana ning tamba phanglakpa sahi humdra helaba phawba RCC gi thong sadriba karigino yumthang nariba China ga mukna duna leiriba Indiana apikpa thong asi sabada sahi chama changlabadi lan tholakpa matamda kari phibam da leigadabano haibasi miyamna khanbada angakpo oigani haina su mahakna makha taki hojik gari kharadi nauna semliba All Kasar Road lambi da phawduna chanari Hariba lambi asi semba hokhiba kuidribani adubu private company amada sinaduna atenba matamda darkar oiba thongsing saba loikhiba asigum National Highway number 37 asisu Manipur government akanba miyeng changduna semba loisinbiu lambi asida rajniti dal singna amana amada hunduna leibigi mathakta tikadar singna sendan pham oiduna lehenbiganu hainsu driver aduna makha taaki aduga topa paw amana
संस्कृत लोन की वाफम सी इसुमांग सितना मिसुमांग सिटपनी मिलान एजुकेशन मिनिस्टर न था की तरामापंदा मीडिया फोंदोखिबा मणिपुर की स्कूल कॉलेज अमसुंग यूनिवर्सिटी दा अथुबदा संस्कृत तमहनबा डिपार्टमेंट सिंग हांगदोक्लगनी हाइबसी इसुमांग सितना मिसुमांग सिटपनी हाइना मिलालना लौई हाइरी मिलाल की सेक्रेटरी जनरल हुइरेम लोइखोंब मैतेना थादोरप सेरोल अमना हाई ngarang nahanta education minister oirakpaga school college kaya yengsilibasi manipur gi education sector chawkhanaba honarkani haina lawjarubani adubu rapid action asidi mamang thongda changadabada maning thongda changba chawkhat lamjen chienbada swa thapam dagi tung handuna chienbaga pangkhak oire haina lawgani 2006 dagi manipur gi mahi masingi lamda maitei mayek chanhanduna hojik MA tamba haugadoraba मितै मयेक्ता लाइक तमलक्लबा महिरोई लाख मंगा रोम लैरबा सांगलबा खोंचत सिदा चयेत ननिंगाई ओइना मणिपुर ऑफिशियल लैंग्वेज एक्ट 1979 दा इरिबा मणिपुर रिटन इन बेंगली स्क्रिप्ट हाइरिबा सितबु मणिपुर रिटन इन मितै मयेक्ता ओंथोक पियु हाइरकपासी सही तारा मरी तारा मंगा मुक सुजिन लखरे लैबाक मियाम ग लोइनना इहौ चथरकपदा थबक पांगबगी हैनबी हनकी लैंगाकना तौरकलोय हाइना मिलानना थाजदुना लाकपनी अदुबु ओन तैना बंगाकता चथरकलबदी तंगाई फदना अकनम फिरेप लौरकनी NEP 2020 na class 8 phawba ima londa mahi tamgadawani haina chinda lauraga anoba session hawgadawa tha ama ani da ngairaba matamda book store singda mahiroi lakh tare nipan romgi imaron manipur da onthoklaga tamnaba school gi textbook sing phanganna ba hona bidriba karigino school college da staff amasung oja singda education minister oire haina saktak pachatpi bagi mahuta education directorate ta book press singda amasung book store singda mahiroi khunai gi lairik phanglabara haina yengchin biu Kanglai khunai da ngangnariba lon nifu rom asi mutkhidana multi ethno encyclopedia da sanaduna ethnic harmony purakna ba wakhal thadabiu Manipuri lon Bharat ki classical language ki manung sanpham thoklibasi salhanduna chawkhalaba malem gi lon amani haina saktak piramna ba khong thangjin biramu DLPI na taba state ki language department lingduna vocabulary and lexical committee semduna Manipur da sangsilakpa lonjan khandoktuna sanaba lexicon semduna thambiu Kaithel da phangliba level nappa polam khudimak imalon chawkhanaba amasung imalon khangbasingna pot leibada khudong chaba imalon da maming thonduna level naplaga polam sing yonba yahanbiu Manipur gi language amasung mari lenaba university singda thabak amasung iramdam chawkhanabagi damak prospect and the future vision udaba Sanskrit department hangbagi wakhal tungoinabi duna loin silol haibadi literature ga pumkhet khenariba aikhoi gi saktam uba khangbangam gadoriba ariba ipanat ipunat khongul liduna kana balauba yahangadoriba puya sing nainaba puya naina loisang repository department ama thambiduna thataruki certificate course in Manipur puya natraga sahi amagi diploma in puya nainabagi khudong chaba phangan biramu Manipuri lon gi damak tauba yaba masing thingam dana lairiba sing tungoinaram laga chanadraba lon Sanskrit pusilakpa haibasimak khang hairaba doctor singna sire haina certificate tauraba poloi pham yoraba asibu Manipur da layeng dune hingangani haiba thaurang mali Isumang sitkisi misumang kona sitchi hairi Nakalamaromda North East Forum for International Solidarity Nepis nasu Education Minister na Manipur gi school college amasung university da Sanskrit lon tamhanna ba department sing hangdoklagani haina phongdokhibabu akan mamong da yaning da bo phongdoroli Nepis ki member Thoksom Yaiphalembi chanu na thadrok paserol amana makhatan hai thawong asi RSS BJP lengak na India da leiriba tongan ba mi singbu single identity lehenna ba hona bani haibi Anoba National Education Policy 2020 asina afaba porakpagi mahuta sothaduna leiriba school singda achauba sething piduna society asida manadaba khunai ma ohelakna bagi machak oi Nepimna Anoba National Education Policy 2020 asigi mayokta leibaga loinana central amasung state government ki khongthang asi thengnagani hairi Arobada Paubilai News reader ki video yengbiribo khutingmakpu thagachari